Maitai khoise phibam yam lusale kharni matunga maitai khoise kadi oirakani hujik maitai da yangchaliba mayam se kana kana no amta yengminagi si Kuki na maitai da landabada Kukigi mateng panghiba mayam se kana kana no mayam da video khatang uchage mayam yengminagi si KNA Bina Maitai Revolutionary Group ki mayukta war wek to landabada India na mating pangyari NACN GPRN gi Minister of Information and Publicity na thokpa KNA Bina Maitai Revolutionary Group singi mathakta landabada Indian Security Force na logistic amasu material support pire haba wapam phongdorakli hari NIA na mu mitai gi mathakta asugumba chepong phongjele mitai na Kuki da landabagi tamokta khulai munbani haina asugumba chepong phongjele mayam si pauji asigi pause mayam yengminasi aduga aina haijagadabadi mitai na isagi ngakcha nabagi tamokta khulai leitabani na khulai munba khangde lakpa khangde isagi iramdam imale ba kanaba hotnai re ineba adugi mamangda Kuki na landara ibado adudi NIA na investigation karigi tobidri no aduga India government na kaigi tobidri no asumaina wahang mayam ama leyaba aduna aina haijagadabadi ngarang khungai bibung pasingi video su mayam da thamjagrabani akhoi gi mateng di akhoi masena tawgadabani kanasu leite akhoi gi mateng tonba Kuki gi di mateng toro mathang ni makha su ai ucharake asam rifle na su hoji kari tawri kamaina akhoi maitai da hoji kai dawrai habase mayam da ucharake aduna aina haijagadabadi ai makha da hairake hana video se khatang yengminagi si ya sana penas ke ini state force out sana bangat ni da maya pabi mayam jin thoglaga abla polo se kai maya pabi mayam jin thoglaga chali belam bi se tawji mo yengjen diri haji aswe ngam thok ni da maya pabi jin yengjen diri daga state force out center angkane tawi center angkana sana penas ke tawi asini yembiu mathang moina tawraibase aduga akhoi isagi iramdam state akhoi gi Manipur dania ba tawribase akhoi maitai akhoi da huji moina checking tawribane ba ase hoi moi gi rule gi matung e torma jai do akhoi state force amtang yaude ba se Assam rifle khangde moi Indian akhoi gi force na tawriba thabak mayam se asi se kari haiduino asini ina khangba ngamde je central force na tawi sibu kari haina haiduino ina aduga aina mamang da so haigare asmaina maitai akoida moi mayam na namdhana ba hotnari base maitai haiba maitai siga yangchali base mayam yami aduga amuka moina hojiki chepong su ulake haigi bani adu chepong su ucharake aduga ichinau singda amuka soina mayam da haijari mayam na akhoi masen mateng to ba letmi na roisi khungai be mu pasingi mafum da sanga ga awada pa kaino yangchalaga akhoina mate angamba tongmina si akhoi kharani matungda akhoi se kari oidoino akhoina apun moina letmi na hobdragadi akhoina amagi mateng to sal haudragadi tungda lakada phibam se aduki matik sokchala adraina aki ba maga loine na ngasi aina si asigumba video kya saina puthok charakpani ado mayam su loi uramani adu erok so akhoi wakhan lausing akhoi kari tawbani abase khanda bagi matamni aduga wakal leira su lausing leira su pangal leira su sen gi su aduki matik mathau tai aduna akhoi hujik sen se akhoi mayam na hana dagi mateng to lerak pai warak pa mayam wari bani adu erga su akhoi angamba khaji tang saru khaidok minaraga Manipur siga leba ichinau mayam amasung Manipur wangda leba ichinau mayam se loina phone pay GPay loi paina leba ngatani ba mayam se na angamba lupa ani ahum manga lupa tara angamba mateng khaji tang tausan minasi aduga mafam zauna aisu chacharaga ibung passing award pa khaji tang su hangbang amba oijage aina ina ngasi video je semjarakpani ado pau gi che som tang yengminagi si Pari mom channel sibu yengbiri ba mayam puna mapu ikai khumnajari hozai degi pari mom channel la ngasi pujari ba video se mayam degi mateng ni jage haina ngasi asi video se na pujarakpani akhoi maitai akhoi da yangchali ba mayam se aduki matik yami aduna maitai akhoi gi akhoi masena mateng tobagi mathongni akhoi masena yangchanamina si aduna video se pujarakpani aduga video se ga soiran yaw ki ba kya leraga su mayam na ngakpi waina hozai degi pari mom channel la yengbiri ba mayam puna ki mafam da request tawjari soiran yauraga su ngakpi waina aduga aina ngasi pijari ba asi phone pay amasung asi QR scanner sida mayam na angam ba mateng khajitang tawbiu mamangi aigi khun ngak paibung yu pasingi awara pa leiba khun ngak paibung yu pasing aduki matik wari aduna
Manipur da lebe ichinaw sing amasung Manipur gi wang da lebe ichinaw sing na su mateng tauri adu orga su hujik su mateng tawminasi angam ba thakta paw lawraga angam ba thakta kapna banata irang nate kapna banata lan nate adu kuki na hujik silliba plan kuki na internet ta khangde kuki na magi da oina tene ba khangde social media da tawraga maitai sibu namdhana ba hujik ena na su thoi ba si chepong asugumba mayam si marakta akhoi su angam ba mateng khajik tawminasi haige na video se semjarak pani kapna basu lepte ngarang nahan kuki si basu lepte ado kuki si base maitai athauba mayam na ngak padagini aduga maitai athauba singda hoji oina taina na taina san bagi mato mawongu maitai da taina san bagi mato mawongu thoklei ba mayam se ase akhoina apun moine lepaga akhogi pangan oine lepaga akhogi ibung upasing awat pa 900 awat pa ba awat pa se ngammi ge akhoina awat pa mien ba ngam bai ba do oi mi na siaba awat pa khudi mang men bangam dar su khaji khatang tang oi su awat pa se mention minasi haije ge na video se semja bane aba ado ichina mayam aina kuki gi video myam sem ga dabale ado ro su hujik se hujik kharani siga akoina hana tagi kuki ga awai akhum ama tawna leina kuki gi video sem na leira ga hujik tanja se khatang ato point sat khidra hujik se enai da nga phongje leiba che phong adu ga hujik asam rifle la tawra iba ma taw mawong azigi matang siga kamu khungai bi bang pasingi awaba mayam se usalak pada akhoi gi video se ana semge ne akhoi video se ana semjarak pane ba aduga aina semjaba aigi pangandi karino mayamda aina social media gi thongda mayamda akhangba khra sum sandokpa mayam sum uri bani uraga su channel paire na hujik aina aigi angamba khajik tang osu imale ba ki fru bijati gi ne angamba mateng khajik tang tawmina se haije ge na asi video se semak pane ba aduga aigi pangan haibabu mayamna mateng tawbiraga mayamna donation tawbiraga aina su donation tawba ngamjadori bani mamangda aina tawhiba donation ahum mari rak ain chacharuba do ahamdadi iranai tawraga chacharu bani akombagi hujikti akoi su government job tawba natabani na sen thumje aduki mati wasa lei aduna engonda leibal parising manga tara sen di oiba za roi na mayamdagi donation ni jarakpani ngarangi video duga su donation khara kajare adu mayamdai soidana ucharake ado ngasi gi di losenjarege mayamdagi amka su honna mayamdai angamba mateng khajitang tawminasi haijage aina video je semjarapani akoi hujik apun moina lepminasi angamba lupa amamam tangor su yengba mioi khudimangna donation tawbiramo haina hojai dagi pari imom channel na nusirba ibung ipai chana mayam pramaki mafam da request tawjari ifru bijati kanminasi akhoi yamna khandabegi matamni aduna mayamda asi opon haijaraga loisanjarage ibudo pakhang mana yai phare kanglei pakna yai phare chana mayam ai kharan handa kharani ni donation gi video ina semjege mayam waro bigano loisanjarage